A very good morning. New TV news analysis as you mean Tabir Punamako Han Makta the Donka Heeyaileima Tongbramna Punamako Taram Nokchabagaloin and Aikokno Nakurum Jari. Nasigi New TV news analysis as the Quigi studio the Sarukya Binabagitong Telengshin Vidra Lady Basi Quigioza RINKU KHUMUKCHAM editor IMPHAL Times Han Makta RINKU Taram Nokjari. RINKU Quigi news analysis as he Hautangagi Mawainina. IMPHAL the Pongba Tongan Ba Pauche Singi Maroi headline sing Tang Miam the Tamjage Huyen Lan Pauda MLA Kunma Thoina Hona Jabagi Mahaya Lagadra Sambit Patra Lakle Unabayaba Unaba Haure Supreme Court na Virengi audio Likni Haibagi case Manipur da Kanglupki Irang Tohan Bada Chenabasing Ngakpiroi Supreme Court PR Ing Tapa Purak Pangamdre, Miyamgi Lengak, Lehelu, Natragana, Mikal Pangtok Kadabani. Sanale Pakta, Numit Ninigi Kongchat, the BJP gi Northeast in charge Sambit Patra IMPHAL da Tunglakre, Maitei Kuki Amasung Naga MLA Sing Tongan Unaduna, Lengak, Shem Nabakanakre. KBG case hearing, Loikre Jasmine Reserve Togduna Tamkre. BJP gi Northeast in charge Sambit Patra Manipur da Laktuna MLA Sing Tongan na Unaduna Warishana Kre MLA Sing Punchinduna Watana ba Haukre Naga Macha Ama Fazin Kiba Dagi Assam Amadi Nagaland Ngamkai Paringda Achawa Irang Tokre BJP gi Sambit Patrana ex CM Amasung MLA Singa Unakre Anobalingak Ama Sembagi Matang da Chinkum Manadri Ngasi Sambit Patra Kangpok Pida Chatkani Audio leak case Supreme Court na Anauba forensic report ama Pikat Laknaba Kanghankre Sanga Express da Sambit Patra Manipur Kongchat Unaba Yaba Unakre Haidok Idi Yadri Viral Oikiba audio tape ki hearing Anauba forensic report Kaukre Haidana Hai by Quigi Tongan by IMPHAL the Fongba Pauche Singi Maroi by headline sing ni. Ozarinku Ngasi Quigi Tongan ba Pauche sing the Maru in a Fong Libasi Hai by Northeast in charge Aquigi Sambit Patra Laki Matang Sini. Masida Ozarinku da in a lactaning body Quigi Fabrigi Tang Mapansi the Chief Minister na resigned or Matung Matung the Quigi Chief Minister si the Quigi caretaker in a lake Rabamatunda, Maduda Su Sambit Patra Laktana, Tongan Bakwiki MLA Singsi Une, have the leader Mahab Nabidamuta. Adumapu Unaba, Unarabasu, Adumak Equi, Siembangam Dadana, Adum Tang Taraga Humdo, the President Rulai, Adugi Matung Amuk, Nahan Satyabrata, Aquigi Speaker, Amadi, Governor Ajay Kumar Balani, Unaduna, Lagliba, Aquigi. Megi tang taraga humdoi the Tahum Pagadavani, Tahum zi padring egi mawinana, a qui popular government ambas him Nabakana honori, same bayana lady, Hide Madugi Matung inna Haibatare, Haiba Sambit Patra se lage, Arang Yorakre, Kudaktadum, Ma IMPHAL the later Mabatung Chorachan Puda Mu Unaki, Chatki, Eduga Bungzagil, Balte, the LM Kaute Unaki. Aduma Pulenga, popular government, Masim Havsimakogi, Cookie Tara, have the exact cookie Makoi, Tariet, Kenegi, Ahumla, Anira, Haduga, independent Giaur, Makoi Tara, Makoisi Yaudan, Muklenga, popular government, Mamakoi Hundo, Makasim Bahavisu, Constitution, Gimatung in the Dios and Kumasisukara, upon Balaram, Gadabamali. Adubu, Handaki, Sambit Patraki, Kongchat Si, Gimatang, RINKU give a motsi, Kari, Kamina Tambini, Ozang Tintam. Sambit Patrasi, Kogi Northeast. BJP Northeast in charge. Magna any political crisis lakpa, political development lakpa singsi center among the Northeast ki over state sings the lakumatum the mon the taba si yam twina dum aquina masi dum uragalai. At the Ngarangi Magi Kanodagi Laiba Ngarangi Laisi IMPHAL the Laisi Aduga Manipur Laisi Aduga Mana Tuan but Sampur Leriva, Bungzagin Galte, Palte, Hanagi, victims of this violence, violence, the Tokiba, Mapagala, Galebani, Naramba,
loina MLA khaute unaramba aduga wari sanaramba kari wari sanabano haibudumadi akoi details ti fangde adu wari khara di sanarame loina hek lakpaga amuksu chief minister gi mage banglo da chalaga chief minister gi mage residential banglo keno da leriba luangchung da leri sida chalaga unaba aduga adugi matung tarakpadana amuk speaker saitebatra unaba aduga loina na akoi gi hanagi akoi gi sida prominent figure ama minister hana waramba Sri Khemchan gi mayimda chalaga unaba aduga halagana amuk kanogi MLA sing MLA loina makti BJP gi MLA loina unade BJP gi MLA khara unaba aduga loina na kanogi akoi gi NPF ki MLA sing su une haibagi report tum lei madu subject to correction aina khabar da pabada thengna jabani aduna wari mayam si khoi yamna tongan wari mayam si sane adubu unaru MLA sing duna sanari bo wari dugi matang da khoi se formation of government gi oigadabra natragana claim tawgadoribra haibagi wafum di amta khoi gi media da phongdok leite moina phongdo ambasi leiriba crisis si khoi yam thuna loisina ba kari road map lei adagi center na su khara hakchina lawraka da masigi potsi loisina na bagi hona na ba haibagi pot amakhak khoi yam chauna mana adai area du ngaktani haina phongdo e moina phongdor maduni manung da kari sanage haibududi khoina MLA singi mot che khenabani na amamam unei haibagi paw amasu ta bani na masa area sida khoi da doubtful ore si samit patra gi visit chi normal visit khoi ngasai gi 21 MLA na sarkar sem jungoina khoi CMC leadership haina khoina memorandum ama pisan kiba adugi pressure du da khoi lakpagi mo moina dawe du 21 MLA duna khoi mogi consensus over leader ama center ama hape habugi potsu hujik leite adagi plus 21 MLA sinasu makhoi oiba consensus leader se akhoi A natraga B natraga C si oini habugi potsu khoi ni pan bu ude aduna hujibokta consensus oiba leader ama phangdringe da makhoi na 21 leader duna MLA duna thagalaga su madu masing super sudabra habugi pot wafum so dum lakani hajariba aduga hujiki kanogi sambil patragi laiba khongchat sidi khoi hujiki MLA singna maruina sarka popular government ama thamuina haigalaiba wafam thangalaiba wafam sidi question of mogi reputation khoi public ki angle kya dagi moina saka seba ngamdadana leibadagi khoi president rule lae president rule si yam phaba khoi fail orba kanogi constitutional machinery sing si masi semjin naba dagi chana hanana adagi matam sida khoi popular government duna ngamgidabadu constitution si khoi Indian state ama oina masida loina chana hanabagi kano amakak measures amakak lokanaba the short term measures ne haitare constitution na guarantee to provide to provisions in Gimakada 356 Gimakada live nito. Masi laaga tawasida koina uripsi mahek lakpaga 13 dagina February 13 dagina lakpasida hoi ahambadadi mayam si chatna unaba mayam gi awaba yengba aduga plus IDP singi condition yengba khotpa khara urami matung tarakpada mana magi order se mana thokiba order kaya for example khoi looted and illegal weapons sing khoi surrender to within 7 days ka haiba and then after dulur matungda another 7 days amaga extend toraga Mars ki do adu bhauta surrender to kana haiba sida madugi response si yamna phajana dum kano gi valley areas still leriba manipuri maitai sing haib tare moina di phajana illaga sakhiba gi mami taba hai tare duga te se mi khudi magi karo leibani na thingalamdaba natragana flight to khai pa yaw khotpadna aduna there is another case sigi irang sigi matang da punna saudana thokiba singdudi governor da thajaba thamdana khoi flight sing se surrender torabane in the meantime kari adugi matamda da kari tawkige matamda chingdelariba khoi sumaina looted tawkiba illegal weapon pariba adagi sigumba kano singse sisu surrender taw haibani chamane manipur pumbada haibani tawdu moidagi di lariba section singsina khoi even civil society organization singsina moida haire ise akhoi kano sungtau to khulai
surrender sudok toroi akoi separate administration natradi yaro haiwagi achauba keno amakak lakhi haitare aduna governor na lakpasida akoina thajaba thamamba number 1 mangba hogibsi valley dagi na khulai lokatpa ngamaga akoigi kenogi cookie area oriba mafum singsida leriba illegal weapons sing adagi looted weapons sing dudi surrender torpagi pot ama leitabanina adugi pot mangak pangamdre haibagi pot ama leibadagi miyam sigi penadaba governor rule person rule la abawda koigi constitutional machinery singse all phajana function tobungamdaba aduga constitution da piriba right singse koida guaranteed toba nithina ngamdaba masidai sida penadaba mayam phawrpa hore loina loina tang amada mars ki kogi kano ama home ministry gi review meeting da magi da directive sahib tare adugi matungina governor na kano se kogi tang nipan dagi kano se hangdok na ba free movement le henna bagi dam ka tawgiba madu fail orba matungda another madugi do free movement do kogi home minister dagi the direct order ni haitare order ori do som the government there is pa hojikti center gi government ina ko lairiba manipur da lairiba government sina government haitare president rule sina akoi gi madugi keno do implement to ngam gidaba ngam gidraga ngam gide haidana akoi gi amuk tumina election gi ba makha tana free movement si thamnana bagi karigumba measures amata lokhattaba lokhat pasu ude huju bawba numituna dum loi gi bagi nong makha ki show oina torga tokpa aduga reality da di akoi de piriba keno se phangdre habidu gi direct indication akoi de piriba hedi akoi de piriba constitutional right sing se nithijana phangdre habagi direct indication ama polakpa numit tha hum sura aba phawbuda Hujibawda Kogi Nomi Kapna from Kara the Lep Natana. Nomi Kapna Badi Kara de Lepe, Lepe, see maybe Lepen Bani, Havagi Poramalere, Aduga, Sigumba Mayamsi, Kogi, Aduga, Nomi Kapam the Lepel Ganta, Kogi, Haitara, justice delivered to Drabdina, Mafum see a Quishi, Indiagi citizen, Amoina, Trit of Wiribra, Indiagi citizen. Ama oina labor state amani haina trit tawribra haibagi pot mayamsi mana nitijana khangna khangjina dabagi mong amakhakta lairak pasina khoigi miyam sina sawgalakna ihose khoigi hana kano da tarombadagi amuk khoigi hingduna leiriba MLA mathau di tawbu ngamdraba suspended animation da thamgrabanina adugi MLA singsida miyamgi kano se ihose khoigi kano se asaw se phudokpa horukpaneba horukpasida MLA singsina khoigi moi saka sengda kano pressure ma government da central government da khoi popular government thambiu ka habse sigi percent rule sigi failure sigi matungina lakpa poneba democracy da di asengbagi di popular government the elected members in the chamber popular government do ni expect to receive madumang ani miyamna khoigi democracy da thajaba thammise aduna adagi area du da failure bani percent rule thamme percent rule su amuk failure yes aduna failure bani miyamna migi asawse kankalakpanina mathangi election haiba masulei adagi elected members in the election campaign to the soigada mayamusu moida karini haini phongdokpanga moida mayamusu leibadigi makoije keno akoigi tawdaba yadaba mong amakhakta keno se akoi popular government thambiu kaina pisinba manba 21 MLAs na ko adu manbagi thaba masida amtang marak amtang thachage zarinku hojik sambit patra lae tongan unare dumapo mamang da sutum unagi ado handaki matang si nahan MLA kunmathui gi manung da hojik se ani me yaksalaga kulhum doi shure kuntra suradi haiba mkhoina anauba eba ama semani ka habo parolsu wa tai zarinku adu si matang sida kari haini president rule si tha hum phadringai marak natraga loigarga su ID BJP se punsinle makoi punsindana mokoi yasinari haba amakak hairiba sida zarunku habidi some positive over impact khara lakani habagi mamibu ubra kamai tawbe amadugi pakum do pidringa dai kenom ta haja hoge ko popular government failure aduga constitution gi provision jina karigumba popular government jina machinery sing se constitution machinery sing se ningthi jana chana han bangam dragadi madai area du da
keno khoi percent rules thambe ai haibagi pot amada madu keno ni temporary measures ni haitare aduga hanjal halakanda amuk popular government chi lehen bagi keno ne ba tool ne percent rules se remedial tool haitare aduga akoina ngakpa mana popular government su failure ba adugi matungda lakpa percent rule dusu amuk keno ngakpa ngamdragadi madugi atopa min sama haidi karina if bot fail karina keno tawgani haibagi keno ma khoigi constitution of India sida piram daba lukwana am khak there is a missing part ko in the constitution of India haidu adugi idea am khak akoida power later bra adu sumaina ani mak si fail oragadi madugi oiba another keno kari provision oigadu no haibagi pot se leitabani ne leitabadu ne ba leise aduna swai area sida yamna keno tawre aduga MLA masingse moina huji ki phibam sida MLA masingse phanamna yamasu kun taret orsu kun thra orsu unless and until sahi khogi BJP gi MLA leiriba ki joni hariba singsida leiriba mo MLA taret amadi mogi leiriba MLA ahum KPA gi ani aduga independent amaga leirise makhoi gi keno si makhoi su government form tongning dabra haibagi wafam amakak moina join toroktragadi adai area duda idea of manipur gi concept karak panina madwai da khogi people sing na kasu apen bo oiroi aduga moina su BJP gi send either from the central BJP leadership tagi ni khangde state ki leadership tagi ni khangde any BJP MLA ko khoigi keno gi mayok ta to leiba government gi khoigi BJP government gi mayok ta leiba moi sigi mayok ta yam kana tawba du state ki integrity thugaina bo hon aba adum ba sing du gi mayok ta action am ta lowgi mami su ude lowsu lowde aduga they are but still they are enjoying their khoigi tolo phangibani MLA gi tolo adagi moi gi benefit me ama say for example thau phangibani adagi moi gi mi mari ama manga ama tolo pibagi phangibani asiguma mayam sidi adum aduga thabak su minister oina thabak adum tawba adum akhoi ta adum thengnai adudi tawrakanda pochida anti economic establishment masum chammaga leiraga chatha taragadi madugi thabak tu da akhoi manipur miyamna akhoi kasu amuk government sema asu maduna hena pendabagi masa ama amuk oineba maduna huziki turmoil leiriba potse masidai sida nemdhan bagi muhutta amuk scarlet torpa yabagi achauba kano su dum ka chingna basu dum leitab na tiaba aduna hujikla iba chamit patra gi khongchat sida akoina expect tawba yabasi MLA sing se themakanda matam khara ngai kho ka haibagi dagi noi leader semu ka haibagi leader ama keno taw ka haibagi hairam gadra ka haibagi expectation duni noi gi leader oiba consensus oiba leader se kana oido no che hujik face tholokte aduga moina khaluraga su consensus oiba leader ama moi marakte gi khaluraga su center dagi daglongna decline torok matamda reject torok matamda madu khoi MLA sing duna kaim ngamoi haitare aduna swai area sida BJP gi MLA sing sida mana unari bisi either keno tasingna MLA sing si themba laibra natragana themba laibra haidi askumba pressure si pidna ba di saudna ba MLA sing si belana bagi damakta keno to gula ibra natragana tasingba intention amada government ama sem to form to holage habagi mong da la ibra hisu adum khana ningai di oi tawdabu khoi gi hujik leiriba president rule si aina sum ai observation ni personal opinion ni masi yamdrabada khoi gi august phauti minimum da august phauti legani habsi gi yam thajabadi yam song lei maramdi ma thatruk phauti leina bagi damakta khoi gi president gi proclamation do kano anina approve tawkrabane ba adu gi pot amada mo exercise torokpa adu plus form government form tawna ba honarakpada akhoi lakadaba thau mayam akhoi loi ure khange MLA singsi loinamak minister oiningma akani aduga minister oiningma akani minister famdi taragani thoi khatani aduga swai area sida kai dagi kamai tawdana form tawduino edo aruba amakhakne ba ana masigi sabit patagi handaki khongchatsi miyam sina miyam gi holeiriba ade miyam gi handakta su me 3 gi leigibasida miyam gi apunbagi kholaw ma sagalakpa masigi potsi khoi namdhanaba natraga pelan nanabagi damakta khoi gi wakhalon amakakta
strategy amakak ta haitare lakpo oirambi yana su khalle ngasi ba kangkukpi chakani hari kangkukpi da chalaga unadu si kano singdu unarani same demand adum leini adagi government form tawba tawdabagi pot si side adum decline torpagi pot ama adum leitabadi nateba ana sigi solution si solve tongnaba honabada sigi kano singsi solve tongnaba honabada araiba thabak amadi natabani na ado masigi area sida koi laiba khongsit si just koi gi miyam singsi themnabagi mong khakta irang horoktanabagi mong khakta adagi BJP gi MLA khara sida noi khara matam khara ngai ko ka haibagi mong am khakta lakpa mali na ismai na thanjage ozari kun thembagi matang je themgal lai je am kuire chahi ani henjalabani thembagi mahutta nakalamrom miyam na khangi government of India na cookie singsi proxy joina sizinare habasisu tongan ba ko lup sing na hairi bako aduma po ozari ko masida thembagi mahutta ngamni ngamoi whatever habadi negative oigera positive oigera habadi thembagi mahutta resolution nama daklauna haiba government of India na ngamdabasigi marumdasu achauba hidden agenda ma leramgani habasisu miyamna khangdabanate adumapu miyamna pambadi whatever haidi megit na mars ki tangmada separate administration di shungpi piroi habasima haikrabaneba adu ibatarabadi government of India gi makada khoi hojik directly leire president rule chalaire chung themaga leibasi the government of India da makhoi da kanari je kari no habasima mu ozarinku government of India da kana banate ojiki leriba BJP sigi magi networking keno sida magi election strategy sida ojiki phibam sida manipur gi phibam se solve to ngam damni na miyam na manipur gi mogi keno si BJP gi mogi tawjaramba even BJP da hardcore oramba mayam bauta sauna dana tokiba masi yam BJP da di ayam matam da election se yam luna adu khalle haitare aduga themba haina aina hajariba themasi sumaina tawbani miyam gi irang si horok tanaba moida namdha naba aduga plus BJP gi mathangi strategy hona bagi damakta adu mo wakalamda moina keno tawbaneba masi gi plan tawbaneba already hojik akoina khangiba pot amakhakna kamain tawge da akoigi kano si root of the crisis si moina khangabani aduga khangaga leiri khangabani haiti ha kageno bada cookie gi civil society singna hairakpa cookie gi civil society edi those supporting the ko gi su element sing se ko aduna moina phungdori ba wafum sing or MLA sing the phungdori ba wafum sing either under gunpoint or either under intimidation ko makoina koidi su gi kano sida talibu demand sigi paring de chatkani haina haigraba leirabani na root of the crisis si su gi sinena koina loweba aduga hujibaba koigi su si koigi abrogate tawdabagi mamidi yam chawng tare huji abrogate tawde adubu agreement dudi kana void or kana null and void or ni haibadi karimarum gi no haiba matamda 28 February last year lapses oikrabani adusi mathakta manipur government na handoknabagi phirep lograbani matamduda aduga tripartite agreement amakhakta kano party mana handokradi madu chana gadra chana haloidra haibagi achauba kano wahang amasudum lei haitare aduga amana moida pahalibu khulai singsi koigi legitimate ena lobra dagi illegal arms sing leiriba koigi sophisticated weapon me ama koigi chani kai deposit tawgiba hanana hamagi tongnaba matamduda aduga leiriba khulai sing haitare khulai lising ama muktane bala hamada deposit tawgrisi adu huji khulai masing kyam yame kaidu khangabane loina intelligence input ki matungina adu khangna masigi potsi moida khulai bahan basum yaba illegal weapons sing si thado ga sum thamba asina kargi karamba government gi agenda no haibutuma di akoi issue adum chamam nei haitare kaigino bada moina haibada insurgency prone area ni aduna kenogi akoi kenogi shanti gi wari sana pisto su suspension of operations na akoi shanti poroknabagi khulai amani kaina haije taragasu shanti poroknabagi khulai si na ona tainabada proxy oina sinar kanda akoi kano sing kano arm insurgent group ma ama lerisi thengnana basina bada moida tawribra
natragana makhoigi oiba tonganba Lucas Egis Asia gida leiriba potsida moina kudongsa moida support already kudongsa ba phangani haibagi wafum leibra maramdi national highway Asian highway gi wafum lakumatam kaladan project gi wafum lakumatam suete port kana tawdorise sigi mayam sigi adai geopolitical kana omkakta tawribra haibana singbase masimadi hujiksu akoi mayam hainarabanga kanina kano se akoigi Indiana akoigi kano sida manipur se BJP gi lenga ama uhenba ngamdragadi kadongda kano tawroi habisima president rule thamaga phamba pamngani habisima su aina adum thajai chathariba posidam chathanaba aduna swai area sidani akoina yamna cheksinna yengba yarise kaino da center sina akoigi center means hujik leiriba BJP government gi center sina akoigi manipur da yeng se karino maramdi pahalgam gi incident da akoigi leiriba terrorism le ma tharo hai adu manipur da thokiba akoigi thodok singda act of terrorism commit tawkiba terrorist singdugi matang dadi wahai amata phangdokide jiribamgi angang taru angang ama yauna mioi taru angang hum yauna ko adu yamna tamthina adu su pharaba matungda amuk halaga thamak pasibu sidagi rape tawribani sidagi henna act of terrorism act se leiribra aduna somgi terrorist sina phaba terrorist oina khanba somgi terrorist sina phataba terrorist oina khanba sumbogi consumentality ama leiba manba government se masi na akoigi manipuri miyengsida chinganingai oibanina kaigum matamda akoida feeling ama fawra ise akoisu makoina yengbidrabdina kari tawbi yai habagi kaino amakak miyamgi oiba punba ngarang nahansu kaino yamna lawkhre ko decision yam lawkhre adu pumba firepto soidana lawrakani aduga soidana su akoigi instinct sina yadabnina lawrakani haibaduma leire aduga maraksida amtang haijahoge hairiba uziki leiriba game plan se akoigi crisis se kanagoma mi kharana mioi akoigi vested interested leiba masidagi khudongchaba phangba ngamba mi kharana injalaga dum sanaraga leibani haibse I have seen in many areas that this people so-called cookie group to live in have by fei khangde by tea khangde leiba singse siga maitei singa akoigi injang bok lanaraga chanaba mafum lehoge haitare aduga kaishu masaida kaishu khandena sigi kano sigi moi jurisdiction sigi wangmada lanthokiba lantho leikiba singdadi haibadi india gi fum atei da leibam fum singda mioi kharana sagana bo honarasu chamjaba mioi singdi injang bok lanaraga chanaba ai hadak adum ujare na admaina thamjigi. Okay, thank you very much. Makhatcha thaboina ai uzaring kudamu uzaring kun haujuk panbigiba the government of India the kanabana election BJP ne election gi the makta sanaba strategy amani have the masida kugi pokna phamde yauri Modi na miyam gi awabadagi election na hena luna lawi haidana pram sida haida isi kugi AICC gi minority department gi national coordinator amasung Manipur in charge Rajesh Kumar sethi na phondokre ozaring kuna hujik thamkyo warol dumak haiba kogi Rajesh Kumar sina ju thambi reiba masigi matang da ozaring ko ina lak chani bo wafam di tangai phadana yaraktragadi government of India na sanariba policy program si defeat tawba ngamnabagi damakta ekoi people su doge akogi lairiba legislative sing representative sing si tangai padaba strategy ma lawbagi matam si yaushal lawbata thengmalle haininge ozaringku khange si everything board kini dugini dani haise khange nahan kokomi ge dum mayam people convention na pangthu in mituda cookie separation day na pangthu gun salute tawruba bagidamak pau FIR tawdana Tauri adu gun salute tawkiba makoidi still phabangamdri khulai du su phabangamdri aduna ozaringku sigi matangda ekoisi government of India na sanariba policy program si matau karamna habdi ekoisi we directly depend on Delhi ne ba ozaringku na so haibi ki do ningsing ya dum Delhi da nong churaga Manipur da satin tuppa du gumbalam makhakni habasida tangai phadana lairiba situation sida
what we have to do haiba ma lai bo zarinku adagi kanglu khare dagi mu hari inhan me hum sida kari gi damakta koko mina tawre arambai tengol gi na kari gi tongana fox gi na kari gi tongana amuko gi na kari gi tongana tongan tawbagi mahut pulap ama tawaina mafam amda tawbana kari kaiba masimak na punde habagi mami makak miyam da tarabra habagi wangsi masulai bazari ko kari thambini yam sume yam toina hangbo hangam gakta akoina kari gi damakta tongkai mafam da observe tori bino haise akoi gi idea of manipur leba akoi gi manipur gi civil society organization sing se magi oiba akoi gi sing thoram sing pangthok na ba moi semna gi ba ngaktani for example kokomi integrity gi damakta sem gi bini organization me ama pulaga adagi fox gi damakta akoi manipur gi damakta sem gi bini magi oiba magi leje haitare amuko su dungare haidi akoi gi majority community sing maraktadi kayamug yamna oige mata liberal oige matamda akoi gi moise punda ba yate na gun point da kanamta na namde aduna magi oiba potadi akoi gi tawi function se observance sawu matam sida lawriba decision di manipur kan si haba simadi loina manga lawe yes aduna akoi na tokai na akoi tokai ba akoi gi yam layesnu kasu kaide ya CSO se yam ke so dum kasu kai ba leite adum akoi punna muk thengnar pa dum diari bani aduga masina lawriba chatkada poram dumadi akoi gi tokai na amta lawna deba ama kokomi gi su dungare fox ke di sungare manipur kan ba hai wa fam simadi adu yawroga leibani na masai da akoi ji pundra bra ka hai du di punba ba hai gi wa fam du gi wang akoi wan tok si leite hai tare maram di akoi issue mu da pulap chaminari magi oiba ngamjaba thak chaminari bani na tawi ba thau kudi mak se akoi gi oiba gi manipur kananabagi damakta pangthokhiba pot amakhak neba aduga handak congress ki matam du sudungare congress ki matam da akoi ka haitare moina khara congress ki matam da soiram ba khar ma ama masulei haitare aina aigi diary phakthok matam da sometimes even judges of high court se moidagi security work lok thoga moisi army game da chelan gi bagi wathok phuk le congress ki matam da yamwana tau gi ba aduga even judiciary namthana ba judiciary si tau na ba hona gi ba matam congress ki matam da su le ba aduga congress su they are playing their electoral se policy sanada ba na te ba chumi waka board ki lakku matam madudai da mayamna singna ye liba koliba moi gi reason le da ye le ni supreme court ta le ri ba ni case aduga swagi area me ama lakku matam judiciary bokti namde de dana aduga moisu vote si khoi gi minority vote bank mayam si phajil kan congress ki oibusu sanana bum hone aduga na su BJP na su moi gi oiba sagalaga gi hindu fanatics mayam punjal kanda namdana khoi moise vote kana ba hona bagi mami so dum ta gi da na te ba political party sing se indian system ji da changra bani na makoina khara hena haiba khara hena to haiduna ama oire ado tawbada di moina tawriba politics sida manipur gi oiba pot amakak congress su dungare aduga BJP su ngare manipur gi oiba political oiba magi aspiration ma leijariba aduga magi hanagi leiramba khoi political identity haitare masagi ujaba identity se masi respect toroga satkhiba adugumba india da government se hujibauki oina di amakta hujibauki di leitri tobudu khoi miyamna lei haina chala kanda adum thambari masa gi kanana ba asigi laro kudam amukakti khoi gi jege pilaina haigibudo khoi gi sidagi lakhiba minister sing se ayamana Delhi da lakku matamda manipur gi apunbagi da policy CMC na lakte pesa piyo na laiyena haigi ba ofum ma ai ningseng ai habitare aduna India government gi policy da manipur gi oba tokhaiba provision khara manipur gi oiba koi idea manipur si kaida na tokhaiba provision khara thamnanabagi wafam puthokpagi mahutta thoiba thodok-sina politicize tawrakanda election matang election gi oina strategy oina sinaraga leibase masimadi handagi thoba lakpanina koigi akoina phongdoiba
wafum siga hujiki congress ki phongdu wafum siga ani ji khena ba amana akhoi ni election gi electoral politics ki wafum de phongdok ba nate adu akhoi na tawrisidi manipur idea manipur se manipur gi leiriba sakpam je si kannana ba gi damakta moina chatharaiba moina tawriba aran thup adagi asoiba sing madu akhoi na expose tawjabni hena ai admain thamjage okay ꯖꯔꯤꯡꯀꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯦꯗꯂꯥꯏꯟ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯌꯥꯎꯔꯤ ꯃꯁꯤꯗ ꯌꯥꯎꯔꯤꯁꯤ ꯑꯦꯛꯁ ꯁꯤ ꯑꯦꯝ ꯕꯤꯔꯦꯟꯒꯤꯅꯤ ꯍꯥꯏꯕ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞꯀꯤ ꯀꯦꯁ ꯍꯤꯌꯔꯤꯡ ꯆꯠꯊꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁꯇ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯀꯟꯈꯠꯇꯨꯅ ꯊꯝꯂꯣꯏ ꯍꯥꯏꯗꯅ ꯑꯦꯁ.ꯁꯤꯅ ꯊꯝꯂꯛꯂꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯛꯀ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯃꯍꯥꯛꯀꯤ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯁꯨ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯃꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯅꯧꯕ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯅꯤꯁꯨ ꯍꯥꯏꯔꯤ ꯑꯗꯨꯃꯛꯄ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯗꯤ ꯍꯥꯎ ꯐꯥꯔ ꯀꯌꯥꯝ ꯍꯥꯏꯗꯤ ꯆꯨꯝꯕ ꯂꯥꯟꯕꯗꯨꯒꯤ ꯅꯠꯇꯕꯗ ꯍꯥꯏꯔꯤꯕ ꯀ꯭ꯂꯤꯞꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯈꯣꯟꯅꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯊꯤꯒꯠꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯔꯤ ꯑꯗꯨꯃꯛꯄꯨ ꯊꯣꯛꯏꯕ ꯚꯥꯏꯂꯦꯟꯁꯁꯤꯒ ꯊꯣꯛꯈ꯭ꯔꯤꯕ ꯉꯁꯥꯏꯒꯤ audio clip ki viral duga ꯖꯔꯤꯡꯀꯨ ꯀꯌꯥꯝꯅ related ꯑꯣꯏꯅꯩ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯖꯔꯤꯡꯀꯨ ꯒꯤ ꯃꯣꯠꯇꯗꯤ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ manipuri da leiriba manipuri macha singi manungda leiriba khoi gi meitai community se ayamna yam saugande aduga upai leitaba khoi gi thabak khoi gi thau phangdabagi frustration leiba mayam ama adugi plus lebak ti yam nungsiba lebak ki damaktani hairdi kathokani haiba mina ayam loina oina tawe aduna kaigumba siri brain gi wafum ni hena hariba audio kano ma likamo orisina kaigumba asengba mak oramagadi madu khwaidagi hena dangerous oiba hojik thoiba irang sida provocation yamna kan tawba adugumba kano ma watho ma oigadoribani oi oiramdabusu kano su khoi khonjel du siri brain gi su oiramdabusu oisanu tawbadabu hariba sigi khoi magi kano se khoi magi kano study tawu matamda forensic lab amkhakta kari haba maming doi cover private lab amkhakta tawu matam 93% khoi chap manai na haibagi pot leigrabane adugi matungda atopada amuk khoi government gi da amuk tawrakanda hujiki hariba kano se voice sil tawrakanda masigi kano se thamgrabane adu karigumba sigi kano si the supreme court na harisi Supreme Court khoi kanogi Solicitor General Tusam Hetana Harisi Kuki Organization for Human Rights Trust Hariba organization se sina neba petition tawreise aduna petition tawreiba organization si masigi magi kano si kahani masi register tawdaba dagi masa khangdaba gi pot amakak thamba matamda Supreme Court na harise petitioner may be anybody ko aduga tawribodo kano ma khoi gi kangkhat padi yaro aduna maram moraga ana aranbani don't have to protect the wrong I say esina kano the high hibaneba aduna hojik sigi kesi sisu aruba amani government information gi matang da la kan da side la matam da di aruba dum oidori bani side unga kan da side diversion pi gi ta matam da khoi gi manipur gi laibok si jo mu unstable pot se dum oigadaba dum man ba lei ko aduna sina handak si asengbadi kano si hujiki pot singa kesi lo singdaba man baduda amuk hearing si masigi tape sigi amuk nahungna thigatna khokatna tawraga July 21 da kano hearing list tawgremo July 21 sidadi khoi final hearing umba lakadra haibagi adum da kano aingon da kitang thajajaba lei haibadi evidence ayamba puthokre kano me argument me ama tawna kare adagi hujik kano gi result lakre sil tawgre forensic science ki result lakre sil tawgre adagi investigation tawrani mayam du tawbugi pot mayama kano tawrabani na July 21 phawudadi koi hearing se Supreme Court na kari pirpuge habdu magi directive magi kano se order se kari tarake habdu badi koina yeng tari haitare okay azar ku loishalakpada akhoi chahi ani hele adugi mangda miyamna habidi khoi former chief minister nongthomdam birensna popular government amoina chief minister moina leiringai matamda
waroisina purakpa ngamdabana maram oiraga even BJP maraktagi anti biren haiba mkhoi kanglup ama makhoi taraga mapan Delhi daga kem tawdana leibagi wari lei adugi matung amuk miyamna PR si yamna khoina pingai dasu PR thambasi yam akiba moina tarami adubu thoiba tawdoksina maram oiraga PR lakpana pharani PR lakpana pharani habasi meyana muk khali adugi matungda mu miyamna leiriba government akogi chief minister si moral ground da resign tawgadabani habadusu resign tawre PR lae government resign tawre tha ahum sudri hauji tha ahum sudri ngagi marak sida miyamgi apam bangak PR su miyamgi apam bani chief minister resign tawsu miyamgi apam bani miyamgi apam basi adumak leire adubu nahan MLA kunga mathoi na sign tawdana tawre hauji kulhumdoi shure haire kunthra suba ngairi koli hairi how far kayam chumbano subject to correction adubu amuk kairao kendragi BJP gi MLA Rameshwarna yamna thaza abo oiba habidi warola makhakta thasigi manung laingak ama semna bo honaragani habje ngasai sambit patra lae tongan ba unari semdoira semoiro thangdri aduma pu sam ngasai sahi tawada sign tawada yauriba makhoi manung da su tongan ba makhoi khangjaba ama leirabra haiba kaino sida makhoi governor ga tanaraga thuna semlani hairi sigi manung da makhoi leiriba manung sida ozaring ko something positive oiba khara abidi haiba Mr. makhoi kunga mathoi joji kulumdoi shure kunthra suba ngairi haire duitari Mr. X Mr. Y Mr. Z makhoi at least kana gumba khara amadi khallaga thamam gadra haibagi kaino masu chingna ba masu lei madu natragadi yamna vocal loina ga hairak pasisu ozaring ko gi mot masidi kari thambini politics study ko politics study magi kano singsina opinion phongdokpa aduga magi attention draw tongna bagi hona basu dum yawda binate same word si khoi speaker na su mamang da kano makhakta phongdokhi ba lei haitare saka yam thuna semani haibagi pot adum lei haitare na adana moina sakar semani ena thajari basida miyam da phongdura isisu adum miyam singsigi thajabasi mangdana ba miyam singsigi asaw basi phadana bagi mo amakhakni akoina khanggadaba amana sakar si laaga khoi hujik saka se semena khala se semaga manipur sibu amu hanagi shanti du da hanagi phibam du da hanjalanba ngamgaduri bra khoi da shanti porpa ngamgaduri bra aduga IDP singi wafum singsi hujibaba moi yana ba amta leitri adugi moi da changaga lehenna bagi thorang amata government na lokhat pa udri lokhalaga de dum yagadau jane si bot kanona su lokhatte president rule gi matam du slokatte mamangi Shri N Biren singi government gi matam du slokatte aduga sigi way forward ki ko ye oiba to khaba peace building process aduga masigi irang si loisinna na gi pot ama baba sinba ude haitare aduna masigi mayam sina maram orakanda MLA oina sum leibasi moy adum nungaram du mande mayangi criticism je yadum taram gado male nakal kaya dagi MLA oina di lerga chaka semba ngamdaba majority leiraga kai gamdrino ka haibagi adugumba kholam ama lakpa aduga somdana moigi leader khanbada moi masa bokta thajajaba maramdi moina leader khaluni asomdagi balom kakhalakani haibagi adugumbagi kano ama leiba tawbudabu miyamgi moida moidi election tawbuni election dikade adamna miyamda moigi potsi election kana dabu honabada khoi saka semno honari adu tawri hana haiba singbasidi masidi adum kanoni common phenomenon ni haitare adum handagi chathara lakpa hujik sum chathariba adumba kano amani adubu ai gi thajajabadadi akhoi kano se hujik leiriba president rule se yamdrabada august phawbudi august matung phawbudi leihini haibagi aionda thajajaba aionda kano tawjaba amadi lejai aduma ai thamjage okay am nungaijai thank you very much akhoi gi ja rinku akhoi gi tongan ba pauche singda maruina fongleba headline sing khanani ne bada jaring ku nei sagi achinba matam khara khajiktam kaithokpiduna saruk yabibagi damukta hanna north east window gi maikai dagi jaring ku bu thagat phongdokchari loina nam yeng tabiro khwai puna maki mapam dagi asi yonedi news analysis yengbiriba mi pung khuding mapam dagi kainana ba ya thangni jari thank you
Step into the realm of Assam Downtown University, where we encourage success, experience the pinnacle of academic excellence, and live your best days. Welcome to Uttarakhand. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯎꯖꯕꯦꯀꯤꯁꯇꯥꯟꯒꯤ ꯐꯔꯒꯥꯅꯥ ꯁꯤꯇꯤꯗꯅꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤꯁꯤꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯅꯤ ꯐꯔꯒꯥꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖꯁꯤꯒꯤ ꯃꯥꯒꯤ ꯃꯦꯟ ꯀꯦꯝꯄꯁꯅꯤ ꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯀꯦꯝꯄꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤ ꯃꯦꯟ ꯀꯦꯝꯄꯁꯁꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯅꯤ ꯃꯣꯔ ꯗꯦꯟ 1000 ꯁ꯭ꯇꯨꯗꯦꯟꯠ ꯃꯐꯝꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯕꯦꯠꯆ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯥꯟꯕ ꯕꯦꯠꯆ ꯑꯅꯤ ꯑꯩꯈꯣꯏ ꯐꯔꯒꯥꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯍꯦꯜꯊꯇ ꯂꯩꯔꯦ ꯐꯥꯔꯁ ꯏꯌꯔ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯗꯤ ꯁꯦꯀꯦꯟ ꯏꯌꯔ ꯁ꯭ꯇꯨꯗꯦꯟꯠ ꯃꯌꯥꯝ ꯑꯃ ꯃꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯇꯦꯜꯁꯤꯡꯗ ꯂꯩꯔꯒ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯐꯤꯆꯔꯁ ꯑꯃꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯤ ꯇꯝꯃꯤꯁꯤ ꯃꯃꯥꯅ ꯇꯔꯦꯠ ꯃꯈꯥꯏꯗ ꯅꯤꯄꯥꯜ ꯃꯈꯥꯏꯐꯥꯎꯒ ꯆꯠꯂꯨꯔꯀꯥꯟꯗꯒ ꯀꯨꯝꯊꯔꯛꯄꯗ ꯂꯥꯏꯔꯤꯛꯁꯦ ꯄꯩꯕ ꯄꯥꯕꯤꯅꯤ ꯑꯗ ꯃꯣꯏꯗꯤ ꯌꯪ ꯃꯥꯏꯟꯁꯅꯦꯕꯀꯣ ꯆꯍꯤ 15 ꯍꯥꯏꯕꯁꯤ ꯃꯐꯝꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝ ꯈꯔ ꯈꯟꯒꯠꯄꯗ ꯋꯥꯔꯜꯒꯤ ꯑꯥꯏꯀꯅꯤꯛ ꯑꯃꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯇ꯭ꯔꯦꯚꯦꯂꯔ ꯑꯃ ꯑꯣꯏꯈꯤꯕ ꯏꯕꯅꯦ ꯕꯇꯨꯇꯥꯅ ꯃꯥꯒꯤ ꯇ꯭ꯔꯦꯚꯦꯜꯁ ꯑꯣꯐ ꯏꯕꯅꯦ ꯕꯇꯨꯇꯥꯗ ꯗ ꯃꯦꯒꯅꯤꯐꯤꯁꯦꯟꯠ ꯁꯤꯇꯤ ꯑꯣꯐ ꯗ ꯋꯥꯔꯜ ꯍꯥꯏꯔꯝꯕ ꯁꯃꯔꯀꯟ ꯍꯥꯏꯕ ꯁꯤꯇꯤꯗꯨꯗꯅꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯏꯪꯉꯤ -2 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯃꯐꯝꯁꯤꯅ ꯌꯥꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯌꯥꯝ ꯁꯤꯒꯅꯤꯐꯤꯀꯦꯟꯠ ꯑꯣꯏꯗꯣꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤꯏꯍꯥꯟ ꯍꯥꯟꯅ ꯂꯤꯡꯈꯠꯈꯤꯕ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯩꯈꯣꯏꯅ ꯂꯦꯞꯖꯔꯤꯕꯁꯦ ꯃꯌꯥꯝ ꯏꯟꯇꯔꯚꯤꯌꯨ ꯁꯃꯔꯀꯟ ꯁ꯭ꯇꯦꯠ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯁ ꯋꯥꯔ ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯃꯌꯥꯝ ꯎꯕꯤꯔꯤꯕ ꯐꯤꯆꯔꯁ ꯁꯤꯗ ꯃꯥꯡꯗ ꯎꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯁꯃꯔꯀꯟ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯥꯒꯤ ꯐꯤꯆꯔꯁ ꯂꯦꯟꯁꯀꯦꯞ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯑꯣꯏꯕ ꯃꯥ ꯌꯥꯝ ꯐꯖꯕꯒꯤ ꯑꯗꯨꯒ ꯌꯥꯝ ꯐꯥꯎꯕꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕꯒꯤ ꯌꯥꯝ ꯔꯤꯖꯟ ꯈꯔ ꯂꯩ ꯑꯍꯥꯟꯕꯗ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯀꯜꯀꯔꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯑꯃꯤꯔ ꯇꯥꯏꯃꯨꯔꯒꯤ ꯀꯦꯄꯤꯇꯦꯜꯁꯤ ꯁꯃꯔꯀꯟꯁꯤꯗ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯃꯦꯒꯅꯤꯐꯤꯁꯦꯟꯠ ꯑꯣꯏꯕ ꯑꯥꯏꯀꯅꯤꯛ ꯃꯣꯅꯨꯃꯦꯟꯠ ꯃꯌꯥꯝ ꯑꯃꯈꯛ 14th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯁꯦꯝꯒꯠꯂꯛꯄ ꯃꯣꯅꯨꯃꯦꯟꯠ ꯃꯌꯥꯝ ꯑꯃꯈꯛ ꯑꯁꯤꯁꯨ ꯂꯦꯡꯗꯅ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯣꯅꯨꯃꯦꯟꯠꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯔꯦꯒꯤꯁꯇꯥꯟ ꯍꯥꯏꯕꯁꯤ ꯄꯟꯕ ꯌꯥꯏ ꯔꯦꯒꯤꯁꯇꯥꯟꯁꯤ ꯒꯤ ꯃꯣꯗꯦꯜ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯂꯩꯕꯁꯦ ꯔꯦꯒꯤꯁꯇꯥꯟꯁꯤ ꯊꯤꯑꯣꯂꯣꯖꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯗꯒꯤ ꯗꯦꯟ ꯏꯁꯂꯥꯃꯤꯛ ꯊꯤꯑꯣꯂꯣꯖꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯗꯦꯟ ꯐꯤꯂꯣꯁꯣꯐꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯃꯁꯨꯡ ꯃꯣꯗꯔꯟ ꯁꯥꯏꯟꯁꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯍꯨꯝꯃꯛꯁꯦ ꯃꯃꯥꯏ ꯑꯍꯨꯝꯁꯤꯗ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡ ꯂꯧꯔꯒ ꯃꯐꯝꯁꯤꯗ ꯂꯤꯡꯈꯠꯄꯅꯦꯕ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁꯁꯤꯁꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯃꯈꯥ ꯀꯌꯥꯒꯤ ꯂꯩ ꯃꯌꯥꯝ ꯑꯃ ꯁꯥꯠꯂꯦ ꯑꯗꯨꯒ ꯁꯤꯇꯤ ꯏꯠꯁꯦꯜꯐꯁꯦ ꯑꯗꯣꯝꯅ ꯂꯥꯛꯄꯤꯔꯒꯗꯤ ꯑꯗꯣꯝꯅ ꯎꯒꯗꯣꯏꯁꯦ ꯒꯥꯔꯗꯦꯟ ꯑꯃꯗ ꯎꯃꯦꯕ ꯕꯠ ꯍꯧꯖꯤꯛꯁꯤꯗꯤ ꯋꯤꯟꯇꯔ ꯁꯤꯖꯟꯅꯤ ꯑꯗꯨꯒ ꯃꯥꯏꯅꯁ ꯉꯥꯛꯇ ꯆꯠꯄ ꯍꯧꯖꯤꯛꯁꯦ ꯗꯤꯒ꯭ꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩ ꯌꯥꯝ ꯀꯟꯅ ꯁꯥꯠꯇꯦ ꯈꯔꯗꯤ ꯁꯥꯠꯂꯤꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯃꯌꯥꯝ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯁꯨ ꯑꯣꯏꯀꯣ ꯇꯣꯞ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯅꯣꯠ ꯖꯁ ꯑꯩꯈꯣꯏꯒꯤ ꯎꯖꯕꯦꯀꯤꯁꯇꯥꯟꯒꯤ ꯗꯣꯛꯇꯔ ꯁ꯭ꯇꯨꯗꯦꯟꯠ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯃꯐꯝꯁꯤꯗ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯂꯥꯛꯏ PG ꯀꯣꯔꯁꯦꯁꯁꯤꯡ ꯑꯃꯗꯤ MBBS ꯀꯣꯔꯁꯦꯁꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯛꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯐꯣꯔꯦꯅꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯃꯌꯥꯝ ꯑꯃꯅꯤ ꯄꯥꯀꯤꯁꯇꯥꯟ ꯏꯟꯗꯤꯌꯥ ꯇꯔꯀꯤ ꯏꯔꯥꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯗꯒꯤ ꯃꯐꯝꯁꯤꯗ ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯂꯥꯛꯏꯀꯣ ꯑꯗꯨꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ
जगी भाईरोई म्याम अमसु मफम सिदा मेडिकल तमी इवन मणिपुर सु भाईरोई म्या कया अमा मफम सिदा मेडिकल तमी अदुना मफम से नुआइबा याम फजब मफम अदुगा याम हिस्टोरिक ओइबा अदु मफम अमु ओइ मफम सिदा लाइक तंबगी तोंगा तोंगा नुआइबा मफम म्याम लेगनी माय एक्सप्लोर टोमिनाजी मसिदा नतबा यूनिवर्सिटी सिग मनुगा फम फैसिलिटीज म्याम मागी हॉस्टल की फीचर्स अदगी सिनरे को अपॉर्चुनिटीज म्याम दो म्याम चेक म्याम मागी मनुंगी इंफ्रास्ट्रक्चर सु याम फै अद मोगी सिलेबस से मेडिकल काउंसिल ऑफ इंडिया का सु याम सुशन न बहाई तारे को कम्युनिटी मेडिसिन जगह का वर्क तोरगा that program where from basically from India was part of it so do you know Manipur yes